FIFA World Cup lising ani kunitugi ngasi nungaramdai pung 12 makhaida France amadi Morocco ani gi marakta Qatar gi Al Bayt Stadium da sanaki ba semi-final match ta France na Morocco bo goal ani sinoda mati ba pirum laba matung cup asigi final match sanana ba sem sakre France ki goal ani adu match hawlakpa minute manga chatpada Theo Hernandez amadi minute mudrama pan chatpada Randal Kolo Mauni anina amumam chanduna France po final da changba ngamanki cup asigi final match lagliba tang 19 gi numidang pung 9 makhai tabada Qatar gi Lusail Stadium da pangthoktuna Argentina amadi France ani gi marakta akanba lamba thena gadori semi final match ta mathi horba team Croatia amadi Morocco anina ahum chu position gi damak lagiba tang 13 ta Khalifa International Stadium da lamba thena gadori nasi nong alamdai pung 12 makhai da sanaki ba FIFA World Cup ki semi final match ta France ki makuta mathi hogi damak Morocco gi timbu nungsi saba amadi pamjaba miyo singna Brussels da police ka pungna kre adu moinamak lamdam adu gi police na matam chana irang adu makha tana tholkadabdagi laksin ki hari Morocco gi timbu nungsi saba miyo chamarona match ta mathi hogi damak pata hogdi amadi cardboard na chingba ka mai thaduna pen da phungdoki adu moinamak police na water cannon sajina duna mai adu utatki irang adu ga mari lenana police na miyo ki detain tawduna thamki pawmugi mutungina thokri irang adu thoina pakangai oidre hairi hokiba pung konmari de india da nongna miyoi chamaga marhudara tare covid positive oiba thenaki leina asina maram oiraga chupnagi miyoi ani lekide paglapugi changcha da marhudara nipan 10.9 sino da lengdra leiri apunba confirm case na koti mari lag nifutaruk lising humbudramanga samri nifutare yokre case active case masing antaraktuna lising ahum Chatret humbutareta leikre leina asina maram oiraga leikidaba apunba migi masing lag manga lising kunthra chatruk humhumdoi sukre leina asidagi naba faduna discharge tawkiba migi masingna koti mari lag nifumatoi lising nifumatoi sukna 13 sukre leina asidagi ngakthoknaba vaccine kapthokiba apunba migi masingna koti chani 18 lag humbudra nipan lising marfunithoi henkre Malemgi oina COVID laisana khwaidagi hena sohanlaba lebak singi manungda USA na hanba India na anisuba amadi France na subda leiri awang nompong state ki oina Assam na hanba Mizoram na anisuba amadi Manipur na subda leiri